ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯝꯕ ꯀꯥꯗ ꯍꯥꯟꯅ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯑꯋꯥꯡ ꯀꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯈꯣꯏꯗꯨꯝꯒꯤ ꯇꯨꯡꯗꯒꯤ ꯃꯄꯥ ꯃꯣꯙꯨꯅ "ꯍꯩ ꯈꯣꯏꯗꯨꯝ, ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯧꯗꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ? ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯤ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ ꯏꯕꯣ?" ꯈꯣꯏꯗꯨꯝꯅ "ꯕꯥꯖꯤ, ꯑꯩ ꯀꯣꯛ ꯌꯥꯝ ꯆꯥꯔꯦ꯫ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯠꯇꯕ ꯕꯥꯖꯤꯗ ꯊꯤꯅ ꯇꯧꯕ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯕ? ꯅꯪꯕꯨ ꯀꯔꯝꯕ ꯇꯥꯟꯊꯣꯛꯅꯤꯡꯒꯦ ꯍꯥ? ꯑꯩꯗꯤ ꯑꯅꯤꯃꯛꯁꯤ ꯂꯣꯏꯅ ꯐꯩꯕꯣ ꯏꯕꯨꯡꯉꯣ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯟꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯕꯥꯖꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯩꯔꯤꯃꯈꯩ ꯑꯩ ꯌꯨꯝꯗ ꯐꯖꯅ ꯂꯩꯕꯁꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯕꯥꯖꯤ, ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦꯕ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯕꯥꯖꯤ, ꯑꯩ ꯌꯨꯝꯗ ꯂꯩ꯫ ꯑꯁ, ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯕꯥꯖꯤ꯫ ꯏꯍꯦ, ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯏꯕꯥꯅꯤꯁꯦ ꯃꯤꯔꯝꯗ ꯂꯩꯔꯤꯕꯩ ꯈꯜꯂꯨꯔꯕ꯫ ꯅꯪꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯕꯥꯖꯤ, ꯑꯩꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯤꯔꯦ ꯌꯥꯔꯦ, ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ, ꯂꯣꯏꯅ ꯍꯦꯛ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯈꯣꯏꯗꯨꯝꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯪꯗꯨꯗ ꯃꯄꯥꯒ ꯈꯠꯅꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯇꯨꯝꯅ ꯇꯨꯝꯅ ꯂꯥꯎꯅꯔꯤꯕꯗꯣ꯫ ꯃꯄꯥꯜꯗ ꯃꯣꯙꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯦ ꯑꯃꯨꯛ ꯇꯥꯎꯗꯣꯛꯂꯝꯃꯨ꯫ ꯅꯨꯡꯊꯤꯜꯁꯤꯗ ꯇꯞꯇꯩ ꯆꯥꯔꯒ ꯇꯨꯝꯁꯤꯜꯂꯒ ꯁꯣꯔꯣ ꯂꯣꯜꯂꯤꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯃꯁꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯃꯌꯥꯗ ꯑꯃꯨꯛꯇ ꯍꯩꯒꯤꯃꯁꯦ꯫ ꯑꯋꯣꯏꯕ ꯕꯥꯖꯤ, ꯇꯨꯝꯃꯤꯉꯩ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯍꯩꯖꯤꯟꯁꯤꯔꯦ ꯃꯁꯦ꯫ ꯃꯁꯦ ꯅꯨꯄꯤꯒ ꯂꯣꯟꯅ ꯀꯣꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯕꯥꯖꯤ ꯑꯩꯗꯤ꯫ ꯀꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ꯫ ꯃꯃꯪꯗ ꯉꯥꯡꯕ ꯋꯥꯕꯨ ꯑꯩꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯃꯥꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯥꯒꯤꯁꯦ꯫ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯃꯥꯒ꯫ ꯕꯥꯖꯤ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯕꯥꯖꯤꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯅꯤꯡꯉꯤꯀꯣ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ ꯏꯕꯦꯝꯃ, ꯄꯪꯍꯦꯟ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ꯫ ꯀꯗꯥꯏ ꯀꯣꯟꯗꯣ ꯏꯕꯨꯡꯉꯣꯒꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯈꯥꯏꯗꯣꯛꯄꯤꯁꯤ꯫ ꯁꯤꯟꯗꯤ ꯁꯤꯟꯗꯧ ꯃꯥꯜꯂꯤ ꯋꯥꯍꯩꯁꯦ ꯏꯕꯦꯝꯃ꯫ ꯏꯁ, ꯇꯤꯟꯒ ꯆꯨꯡꯉꯤꯍꯦ ꯏꯕꯣ꯫ ꯈꯣꯏꯗꯨꯝꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯃꯨꯡꯗꯅꯤ꯫ ꯃꯋꯥꯒ ꯈꯥꯏꯅꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯊꯣꯛꯂꯤ꯫ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯅꯤ꯫ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯛꯁꯨ ꯌꯦꯡꯕꯗꯨꯃꯛ ꯌꯥꯏ꯫ ꯈꯣꯏꯗꯨꯝꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇꯣꯟꯗꯣꯟꯅ ꯈꯣꯏꯗꯨꯝꯗ "ꯇꯥ ꯈꯣꯏꯗꯨꯝ, ꯌꯨꯝꯕꯨ ꯅꯨꯄꯤꯁꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯁꯦ ꯃꯁꯤꯃ ꯇꯥꯍꯧꯔꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯗꯨꯃ ꯈꯨꯜꯂꯗꯤ ꯑꯩꯗꯤ ꯆꯦꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯅꯤꯍꯦ꯫ ꯏꯇꯥꯎ, ꯁꯅꯥ ꯈꯨꯟꯕꯁꯤ ꯅꯨꯡꯉꯥꯏ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯏꯇꯥꯎ, ꯁꯤꯗꯤ ꯈꯨꯟꯕ ꯅꯠꯇꯦ ꯀꯩꯅꯣ, ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ꯫ ꯁꯅꯥꯒꯤ ꯅꯨꯄꯤꯁꯦ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯁ, ꯉꯁꯤꯗꯤ ꯃꯀꯣꯛ ꯌꯥꯎꯅ ꯁꯅꯥ ꯌꯦꯠꯂꯒ ꯊꯣꯛꯂꯛꯏꯅꯤ꯫ ꯀꯥꯏ ꯃꯀꯣꯛꯇ ꯁꯅꯥ ꯌꯦꯠꯂꯤꯅꯣ ꯏꯇꯥꯎ? ꯃꯤ ꯐꯤ ꯑꯔꯪꯕꯅ ꯀꯨꯞꯄꯅꯤ, ꯑꯣꯟꯊꯣꯛꯄꯅꯤ ꯅꯪꯁꯨꯕ꯫ ꯃꯋꯥ ꯈꯥꯏꯅꯕꯤ ꯅꯨꯄꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯧꯕꯤꯅ꯫ "ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯗꯤ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯃꯤꯡꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥ ꯈꯣꯏꯗꯨꯝꯒ ꯇꯣꯟꯗꯣꯟꯒ ꯃꯉꯥꯏꯔꯤ ꯃꯤꯡ ꯈꯪꯂꯤꯕꯁꯤ." ꯈꯣꯏꯗꯨꯝꯅ "ꯍꯣꯏ ꯏꯆꯥ, ꯑꯩꯒꯤ ꯃꯤꯡꯁꯨ ꯈꯣꯏꯗꯨꯝ ꯀꯧꯏꯀꯣ꯫ ꯑꯩꯒꯤ ꯃꯤꯡꯕꯨ ꯀꯥꯎꯈꯤꯅꯤ꯫ ꯑꯗꯣ ꯏꯆꯜꯗꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ꯫ ꯏꯆꯜꯒꯤ ꯁꯦꯜ ꯈꯨꯄꯥꯏꯁꯤꯗꯤ ꯀꯜꯂꯛꯏꯍꯦ꯫ ꯌꯨꯝꯁꯤꯁꯨ ꯐꯅ ꯃꯋꯥꯡ ꯂꯩ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯛꯂꯤꯕꯁꯦ ꯀꯥꯕꯒ ꯉꯝꯂꯔꯣꯏꯕꯣ꯫ ꯍꯣꯏ ꯇꯥꯗ, ꯍꯛꯆꯥꯡꯗ ꯁꯅꯥꯅ ꯌꯣꯝꯂꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯗ꯫ ꯇꯥꯗ, ꯅꯆꯜꯅ ꯉꯥꯏꯍꯥꯛ ꯌꯦꯠꯂꯤ, ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤꯅ꯫ ꯇꯣꯟꯗꯣꯟꯅ "ꯏꯆꯜ, ꯌꯦꯠꯇꯦ ꯌꯦꯠꯇꯦ꯫ ꯍꯩꯊꯥ ꯄꯣꯊꯥ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯕꯕꯣ." ꯇꯣꯟꯗꯣꯟꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯃꯁꯛꯁꯤꯗꯤ ꯅꯛꯁꯤꯜꯂꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯀꯣꯏꯅꯤꯡꯕ ꯐꯥꯎꯏ ꯑꯣꯏꯕ꯫ ꯈꯣꯏꯗꯨꯝꯅ "ꯏꯆꯜꯒꯤ ꯌꯨꯝꯁꯦ ꯁꯦꯜꯗꯤ ꯐꯅꯌꯥꯝ ꯆꯪꯂꯝꯃꯅꯤ꯫ ꯇꯥꯗ, ꯌꯨꯝꯅ ꯐꯅ ꯋꯥꯡꯉꯁꯨ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯗ꯫
Iselbu kayam nungaitrage nabungay ko'y layrisidi awabagi wakang kalganuko tada idomda yumsi laybase wakal laitade isiksi kariguma matamda sigra sira phawba khalat yawreida Iselgi wakaldo yamna lale miyoiba khudingmakki thamoida awaba saruk amadi nungaiba saruk amamdi loina leiba ngaktani Iselgi wabada aikoisu saruk yaba karisu kaide kaino Khoidumgi puksel sawa manba wahaidu ngobigi thamoi sumhatli Khoidumgi nupi ayingbidu masa miroli maram masina khoidum thabakana sudaba yada matamni khanjai khoidum masana sel yamna tandaba yade khalli nongma khoidumdu ngobiga wari sari aigi nupi miroli sa aduna ai numidang phawba thabak sugi khalli iselna sello khare hena sabi wegidi natrabadi aingunda selgi awaba mayokna gadawrisa ai numidang su thabak sujagi Tahadana matam hina thabak sudrabasu aina tahadagi mateng panganida tahadaga thabak suminabadudi hankrabra madi jatkre aido nanga wari sagi haidana lehubani aduisa thabak subugi matamga sanadana silhana lobadi ai pamdeda ibung na dumaina khallagana numidang khara theng phayek subiro dudi numidang saksa mangda hanbiro ngobidi khoidumbu kalaksabani haibasi khoidumdi khangjaba natte Nonganbaga khoidumdu ayingbida ayingbi ai sel hena tandaba yatre aduna ai numidang khara thenglapna yumda lagani ko yamna lapa mafam su natabani na khara thengna thabakse sugena khali taso aidi yam theng de halak haning debo angang unabagi selbu kayamna changani haike angang unabaga ai nangi nakta leitaba yaroi thabak su chatba yaroi aduna sel khrena tansin manadi phadoriba Hoi, mohong yingbiru. Ngasidagi hawradoira thabaktubo. Hoi, ngasidagi hawradoini. Matam nga manghanba yadrada ay hausi. Numidang waidu tondonsu thabak suba loiraga hankre. Numidang wairamdu khoidum matam kra hena thabak su tharami. Khoidumdu ngakpo tharingai ngobina. Tada ahenba thabakto yumgi oina tawbiru. Imungi kangthul makhongsa yamna nemi. Asimata kharawang hansi. Tadagi bani thangat minase. Ngaiko tada ngasidi thabak tarugumse yela nganura masarasi tadana hatpa semba tawbiru nasal chai sang thongjarak lagi chakti sagumsi sa nasedo baziga khak lehubani ho hairakpada bazi khak nangamloi chak sabadudi yumsi saba loiraba kana sasida phari tada dudi atu tada ngasi numidagi kusumal paibi ko horin chatpada sel balakpaduda khoidumdu masakra tekhali Seldi pukibu yai. Selgi mathau yam oire hausi sa. Aduisa iselgi kangthon thangatkani habado ai thangat piram lage. Imungda khoidumna kangthol thangat lingaida ngaubidu magi sanangak tabu upudu thangdore. Tada sigi upusisu makhong khara lengminaramsi. Posai singsa ai phampham sida thamge. Haima sel singsisu as harambina saba yaroba zada. Chema kum taramlibasibo. Isel Selsingdudi loina mangba tare mafam sana makhum set pu masa madane hapaga thambiyo tada selsingsa ai suitomta leibanina yum sadokpuda sizinaraga leire tada itomdagi yumsida kayadi wangna saribu yum nangsu khangliduni moi anido sel thongi nungaiba wari kaya masu sanarami numidangni khoidumdu phamungda mondrang sanari yawtraba selni magi ngasaigido sanatusu phajana yami Lupasu kainakraba aduga matomtasu leiba hayingwai magi maral matumduna kanana phangaudoiba mayumdusu chahi ahumdi hena sangni sabda yam nungai punsi mahingni magise khoidumdu chepnam olaga aduga karino mana ingonda asuk yam napsilaklibasina magise ai pamlibazada aigi samsam mosida mana ise pamba male aina magida thabak suba harup matamdagi Wari watai sabase kainam itau tawi suriba thabakisisu itomta nate aina wari saba kharen nungai boibanara madunaradi khangde adubo ngobido mawung amadi itau tawi numidangdo ngobisu wakhalda khali tapna hana wahawdoklaga yengsira natraga arangarak singsa uhallaga mitahalaga lang thaksira aina mabo mabung upau phabonina laiminaba nungai ni haiba aisu khangi Hai benigani
ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯁꯦꯜꯅꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯡꯁꯦ ꯁꯦꯜꯗ ꯑꯣꯏꯅ ꯊꯥꯛꯄ ꯇꯥꯔꯦ. ꯇꯣꯟꯗꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ. ꯇꯥꯔꯤꯛ, ꯇꯥ ꯈꯣꯏꯗꯨꯝꯗꯣ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯄꯨ ꯅꯨꯄꯤꯗꯣ, ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯊꯕꯛ ꯁꯨꯔꯤꯗꯣ, ꯑꯍꯜꯗꯣ ꯗꯁꯥꯃꯨꯛ ꯇꯥꯗꯅ ꯇꯣꯛꯎꯔꯅꯤ. ꯃꯋꯥ ꯈꯥꯏꯅꯔꯒ ꯅꯧꯅꯦꯡꯈꯣꯜ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯅꯤ ꯉꯧꯕꯤꯗꯣ. ꯃꯥꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯔꯒ ꯃꯔꯜ ꯇꯪꯈꯥꯏ ꯂꯧꯔꯒꯅꯦ ꯂꯝ ꯂꯩꯔꯒ ꯂꯩꯔꯤꯅꯤ. ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ マꯜꯂꯤ. ꯑꯗꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯇꯥ ꯈꯣꯏꯗꯨꯝꯗ ꯁꯦꯜ ꯀꯌꯥꯝ ꯆꯤꯜꯂꯕꯖꯥꯠꯅꯣ ꯃꯥꯕꯣ? ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯨꯝ ꯀꯥꯏꯅꯅꯤꯀꯣ. ꯃꯄꯥ, ꯅꯪ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ. ꯀꯥꯟꯅꯗꯦ, ꯇꯨꯝꯃꯁꯤ ꯅꯨꯄꯥ. ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯍꯥꯏꯕꯤꯌꯨ. ꯑꯌꯨꯛꯅꯤ. ꯇꯣꯟꯗꯣꯟꯅ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯈꯣꯏꯗꯨꯝꯗꯨ ꯉꯧꯕꯤꯒ ꯂꯝꯕꯤꯗ ꯃꯤꯅ ꯆꯤꯡꯕ ꯔꯤꯛꯁꯣ ꯑꯃꯗ ꯃꯣꯏ ꯑꯅꯤ ꯇꯣꯡꯂꯒ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈꯤꯕ ꯎꯏ. ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯆꯠꯂꯤꯁꯤꯅ? ꯇꯥ ꯈꯣꯏꯗꯨꯝ, ꯅꯪꯕꯨ ꯗꯁꯥ ꯇꯥꯕ ꯇꯥꯔꯦꯅꯦ. ꯃꯤ ꯃꯋꯥ ꯀꯟꯅ ꯊꯤꯔꯤ ꯃꯧꯁꯤꯗ ꯅꯪꯅꯕꯨ ꯅꯞꯁꯤꯜꯂꯤꯔꯨꯗꯨꯕꯣ? ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯑꯍꯜ ꯅꯪꯕꯣ. ꯇꯧꯕꯗꯤ ꯂꯥꯏꯔꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯅ ꯁꯦꯜ ꯄꯥꯏ ꯃꯤ ꯅꯞꯄ ꯍꯩꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ. ꯑꯩꯗꯤ ꯆꯪꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ. ꯇꯥ ꯈꯣꯏꯗꯨꯝꯗꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯁꯨ ꯁꯨꯒꯗꯧ ꯃꯥꯟꯗ꯭ꯔꯦ. ꯀꯩꯊꯦꯜꯗꯅꯤ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯗ, ꯇꯥꯗ, ꯏꯅꯝꯃꯒꯤ ꯁꯤꯒꯤ ꯉꯥꯁꯤ ꯂꯩꯈꯤꯁꯤ. ꯏꯆꯥ ꯃꯁꯥ ꯐꯍꯟꯗꯕ ꯌꯥꯗꯦ, ꯃꯃꯥꯁꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯇꯥꯗ. ꯈꯣꯏꯗꯨꯝꯅ, ꯑꯁ, ꯗꯁꯥꯅꯤ ꯑꯩꯁꯨ. ꯀꯩꯅꯣ ꯗꯁꯥꯅꯤ ꯍꯥꯏꯗꯤ ꯇꯥꯗ? ꯉꯥ ꯈꯟꯁꯤ ꯂꯥꯛꯑꯣ ꯇꯥꯗ. ꯏꯟꯁꯥꯡꯁꯨ ꯂꯩꯁꯤ. ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯌꯥꯅꯤꯗ. ꯑꯁ, ꯗꯁꯥꯅꯤ. ꯂꯩꯔꯨꯟꯗꯣꯏꯁꯦ. ꯑꯩꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ. ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯋꯥꯍꯟꯕ ꯅꯠꯇꯦꯗ. ꯌꯨꯝꯗ ꯐꯅꯌꯥꯝꯁꯨ ꯂꯩꯍꯧꯔꯤꯕꯅꯤ. ꯇꯥꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯅꯝꯃꯒꯤ ꯀꯔꯤ ꯂꯩꯔꯒ ꯊꯝꯕꯤꯔꯝꯗꯣꯏꯅꯣ? ꯈꯟꯅꯁꯤꯅꯦ. ꯑꯩꯁꯨ ꯇꯥꯗꯒ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯟꯅ ꯊꯣꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ. ꯍꯣꯏ, ꯁꯨꯃꯥꯏꯅ ꯀꯩꯊꯦꯜꯒ ꯀꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯌꯦ. ꯑꯗꯣ ꯌꯥꯝꯅꯗꯤ ꯂꯩꯕꯤꯒꯅꯣ ꯏꯆꯥ. ꯃꯤ ꯌꯥꯝꯗꯕ ꯏꯃꯨꯡꯅꯤꯅ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯂꯣꯏ. ꯇꯥꯗ, ꯆꯥꯛꯈꯨꯝ ꯌꯧꯈꯤꯕ ꯄꯣꯠꯁꯦ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ. ꯏꯃꯥꯕꯣ, ꯍꯥꯄꯥ ꯕꯣꯔꯥ ꯂꯩꯔꯗꯤ ꯕꯣꯔꯥꯗ ꯍꯥꯞꯄꯤꯔꯛꯑꯣ ꯏꯟꯁꯥꯡꯁꯤꯡꯗꯣ. ꯈꯣꯏꯗꯨꯝꯗꯤ ꯉꯧꯕꯤꯒꯤ ꯃꯑꯣꯡꯗꯨꯗꯤ ꯏꯀꯥꯏꯔꯝꯃꯤ. ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯕꯨ ꯊꯕꯛ ꯁꯨꯕ ꯁꯨꯡꯌꯥ ꯌꯥꯎꯍꯟꯗꯅ ꯃꯥꯒꯤ ꯃꯔꯅꯥꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯂꯧ ꯏꯪꯈꯣꯜ ꯂꯩꯕ ꯑꯣꯟꯕꯒꯤ ꯑꯣꯏꯅ ꯄꯨꯕꯤꯔꯝꯃꯤ. ꯑꯍꯤꯡꯕꯤꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯑꯌꯤꯡꯕꯤꯅ ꯈꯣꯏꯗꯨꯝꯗ, ꯇꯥꯆꯧ. ꯀꯩꯗꯧꯔꯦ ꯑꯌꯤꯡꯕꯤ? ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯀꯔꯤ ꯄꯥꯎꯅꯣ? ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯂꯒ ꯊꯕꯛꯇꯤ ꯁꯨꯗꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤꯒ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ. ꯑꯣ, ꯌꯨꯝꯕꯨ ꯏꯆꯜꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ. ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤ. ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯅꯞꯄ ꯇꯝꯂꯤꯕꯅꯤ. ꯇꯥꯆꯧ, ꯅꯪꯅ ꯃꯤꯅꯞꯄꯤꯗꯣ ꯅꯨꯄꯤꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯑꯌꯤꯡꯕꯤ, ꯃꯥꯒꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕ ꯊꯕꯛ ꯁꯨꯅꯦꯒꯦ? ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯂꯥꯟꯅ ꯎꯔꯝꯗꯣꯏꯅꯤ. ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯒꯤ ꯁꯦꯜꯗꯤ ꯌꯥꯝ ꯆꯪꯒꯅꯤ. ꯑꯉꯥꯡ ꯎꯅꯕꯒ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅ ꯁꯦꯜꯗꯣ ꯈꯔ ꯐꯪꯍꯧꯕ ꯌꯥꯕ꯭ꯔꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯑꯍꯤꯡꯕꯤꯗꯨ ꯀꯞꯄꯛꯏ. ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯗꯧꯔꯤꯒꯦ? ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯟꯕꯒꯤꯗꯤ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯀꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯅ. ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅꯤ. ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯑꯃꯥꯏꯕꯤꯅ ꯎꯅꯒꯗꯕꯅꯤ. ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯦꯟꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯅ. ꯑꯩꯗꯤ ꯇꯥꯆꯧꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯌꯤꯡꯕꯤ, ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯕꯨꯒꯅꯦ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯔꯣꯏ. ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯒꯦ. ꯃꯣꯏꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ. ꯑꯩ ꯃꯐꯝꯗꯨꯗ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯉꯨ ꯁꯤꯗꯒꯤ. ꯈꯣꯏꯗꯨꯝꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ. ꯃꯣꯗꯨꯗꯨ ꯈꯣꯏꯗꯨꯝꯒ ꯊꯩꯅꯩ. ꯃꯣꯗꯨꯅ, ꯏꯕꯨꯡꯉꯣ, ꯊꯕꯛ ꯆꯠꯇꯧꯔꯤꯕ꯭ꯔꯥ? ꯍꯣꯏ ꯕꯥꯖꯤ. ꯅꯪꯒꯤ ꯄꯥꯎꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯏꯀꯥꯏꯅꯦ ꯑꯩꯗꯤ. ꯕꯥꯖꯤ, ꯑꯩꯗꯣ ꯌꯨꯝꯕꯨꯗꯨꯒꯤ ꯊꯕꯛ ꯆꯠꯄꯅꯤ. ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯂꯩꯀꯥꯏꯁꯦ ꯐꯠꯃꯟꯗꯦ. ꯂꯩꯀꯥꯏ ꯐꯠꯇ꯭ꯔꯗꯤ ꯑꯐꯕ ꯊꯕꯛ ꯎꯠꯂꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯅ ꯀꯔꯤꯝꯇ ꯍꯥꯏꯅꯔꯣꯏꯅꯦ. ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ. ꯅꯨꯄꯤꯗꯨꯁꯨ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯔꯤ. ꯃꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯈꯔ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯇ꯭ꯔꯣ? ꯕꯥꯖꯤ,
ꯑꯩ ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ ꯁꯦꯜꯁꯦ ꯀꯅꯥꯅꯣꯝ ꯇꯥꯜꯍꯜꯂꯣ ꯑꯦ ꯈꯣꯏꯗꯣꯝ ꯅꯪꯅ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯕꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯁꯥ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯑꯗꯣ ꯃꯤ ꯉꯝꯗꯕ ꯅꯣꯏꯗꯤ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯅꯨ ꯑꯌꯤꯡꯕꯤꯗꯣ ꯏꯃꯨꯡꯗ ꯀꯞꯂꯤ ꯉꯧꯕꯤꯗꯣ ꯃꯌꯨꯝꯗ ꯈꯣꯏꯗꯨꯝ ꯉꯥꯏꯔꯤ ꯇꯣꯟꯗꯣꯟꯁꯨ ꯊꯕꯛ ꯁꯨꯔꯤ ꯉꯧꯕꯤꯅ ꯇꯣꯟꯗꯣꯟꯗ ꯇꯥ ꯈꯣꯏꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯇꯥꯗꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯤ ꯉꯁꯤ ꯊꯕꯛ ꯂꯦꯞꯄꯁꯨ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤꯗ ꯊꯥ ꯑꯃꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯕꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯗ ꯀꯣꯏꯅ ꯆꯠꯂꯁꯤꯔꯥ ꯏꯆꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯇꯣꯟꯗꯣꯟꯅ ꯉꯧꯕꯤꯗ ꯏꯆꯦ ꯀꯧꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯂꯦ ꯇꯣꯟꯗꯣꯟꯗꯨ ꯃꯇꯣꯝꯇ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯁꯤꯈꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯏꯆꯦ ꯑꯩ ꯆꯦꯛꯁꯦ ꯃꯔꯣꯜ ꯀꯥꯕ ꯍꯧꯔꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯒ ꯋꯥꯡꯅ ꯀꯥꯕ ꯉꯝꯕ ꯅꯠꯇꯦꯗ ꯁꯤꯗꯤ ꯉꯧꯕꯤꯗꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯈꯣꯏꯗꯨꯝꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯋꯥ ꯉꯥꯡꯅꯗꯣꯏ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯕ ꯑꯩꯁꯨ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯃꯤꯒꯤ ꯋꯥ ꯄꯪꯇꯥ ꯇꯥꯁꯤꯜꯂꯕꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯦꯔꯥ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯀꯗꯥꯏ ꯑꯩꯒꯤ ꯐꯤꯅꯥꯠꯇꯣ ꯉꯧꯕꯤꯁꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯔꯤꯀꯥꯟ ꯈꯣꯏꯗꯨꯝꯗꯨ ꯃꯝꯂꯤꯕꯗꯨꯗ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯉꯧꯕꯤꯗꯤ ꯈꯣꯏꯗꯨꯝ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯏꯕꯁꯤꯕꯣ ꯃꯥꯁꯨ ꯑꯩ ꯎꯗꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯅꯥꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯒꯨꯟ ꯌꯦꯡꯊꯣꯛꯑꯒꯦ ꯈꯣꯏꯗꯨꯝꯗꯨ ꯆꯪꯂꯛꯏ ꯏꯆꯜ ꯇꯣꯟꯇꯣꯟꯗꯤ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯂꯩꯔꯤ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯉꯁꯤꯗꯤ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯅꯥꯏꯌꯦ ꯉꯁꯤꯗꯤ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯥꯗ ꯏꯆꯜ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ ꯇꯥꯗ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯀꯤꯌꯦ ꯏꯆꯜ ꯍꯤꯗꯥꯛ ꯆꯥꯗꯗꯤ ꯌꯥꯔꯣꯏ ꯇꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯕꯤꯌꯨ ꯑꯗꯨꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯆꯥꯔꯒ ꯄꯣꯊꯥꯒꯦ ꯏꯆꯜ ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯪ ꯅꯥꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯀꯨꯟ ꯍꯦꯟꯅ ꯋꯥꯒꯗꯣꯏꯅꯤ ꯀꯗꯥꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯅꯨꯃꯤꯗꯥꯡꯅꯤ ꯉꯧꯕꯤꯅ ꯇꯥꯗ ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯀꯤꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯟꯕꯤꯈ꯭ꯔꯅꯨ ꯇꯥꯗ ꯈꯣꯏꯗꯨꯝꯗ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯌꯨꯛꯅꯤ ꯈꯣꯏꯗꯨꯝꯅ ꯉꯧꯕꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄꯒꯤ ꯄꯥꯎ ꯑꯃꯨꯛ ꯑꯌꯤꯡꯕꯤꯗ ꯌꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯇꯥꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯋꯥꯈꯜ ꯑꯣꯜꯂꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯕ ꯋꯥꯗ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯁꯣꯏꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯈꯪꯗꯦ ꯃꯗꯨꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯈꯣꯏꯗꯨꯝꯁꯨ ꯌꯥꯎꯔꯛꯏ ꯈꯣꯏꯗꯨꯝꯅ ꯀꯔꯤꯅꯣ ꯕꯥꯖꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧ ꯂꯧꯕ ꯂꯥꯛꯏꯗꯨꯕꯣ ꯍꯩ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯏꯔ ꯇꯥꯛꯂꯒ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯕꯅꯤꯅ ꯕꯥꯖꯤ ꯂꯩꯀꯥꯏ ꯐꯠꯇꯦ ꯍꯤꯒꯥꯏ ꯋꯥꯅꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤ ꯑꯩꯅ ꯏꯆꯜꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯩ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨ ꯃꯗꯨ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯁꯣꯏꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯍꯤꯡ ꯂꯦꯛꯅꯩ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯨ ꯈꯛ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯋꯥꯅꯤ ꯏꯕꯨꯡꯉꯣ ꯕꯥꯖꯤ ꯏꯆꯜꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯗꯣ ꯂꯩꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯎꯁꯅꯨ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯩꯔꯨꯕꯗꯣ ꯃꯗꯨꯒꯤ ꯋꯥꯊꯣꯛꯅꯤ ꯌꯨꯝꯁꯤꯗ ꯊꯣꯛꯂꯤ ꯋꯥꯊꯣꯛꯁꯦ ꯅꯪꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯎ ꯌꯨꯝꯗ ꯆꯪꯁꯤ ꯑꯌꯤꯡꯕꯤꯗꯣ ꯅꯪ ꯊꯦꯝꯃꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯗ ꯂꯦꯛꯂꯕꯗꯤ ꯑꯣꯛꯇꯕꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯏꯃꯨꯡꯗ ꯑꯌꯤꯡꯕꯤꯒ ꯈꯣꯏꯗꯨꯝꯒ ꯈꯠꯅꯔꯛꯏ ꯃꯗꯨꯁꯨ
ꯈꯣꯏꯗꯣꯝꯒꯤ ꯃꯤꯁꯪꯁꯨ ꯆꯪꯗꯦ ꯃꯔꯝꯗꯤ ꯑꯃꯒꯤ ꯃꯤꯁꯪ ꯍꯦꯛ ꯆꯪꯂꯨꯕꯗ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯀꯗ꯭ꯔꯥ ꯏꯀꯥꯏꯕꯒꯤꯅꯤ ꯈꯣꯏꯗꯣꯝꯒꯤ ꯊꯧꯗꯣꯛꯁꯤꯅ ꯂꯩꯀꯥꯏ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯔꯦ ꯃꯤꯔꯦꯝꯁꯤꯡꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯈꯣꯏꯗꯣꯝꯗꯨ ꯑꯏꯪꯕꯤꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯒ ꯃꯀꯣꯛ ꯁꯥꯅ ꯂꯩꯀꯥꯏꯒꯤ ꯍꯪꯆꯤꯠ ꯂꯥꯡꯐꯝ ꯎ ꯃꯈꯣꯡ ꯑꯃꯗ ꯐꯝꯂꯤ ꯈꯣꯏꯗꯣꯝꯗꯨ ꯃꯇꯣꯝꯇ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗ ꯕꯥꯖꯤꯁꯤꯅ ꯑꯏꯪꯕꯤꯒ ꯍꯦꯛ ꯈꯠꯅꯍꯜꯂꯤꯗ ꯁꯦꯜ ꯈꯔ ꯇꯥꯟꯒꯦ ꯇꯧꯕꯁꯦ ꯑꯍꯜ ꯐꯠꯇꯦ ꯂꯩꯀꯥꯏ ꯐꯠꯇꯦ ꯆꯥꯎꯈꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯕꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯇꯥꯟꯐꯝ ꯊꯣꯛꯄ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯁꯦꯜ ꯇꯥꯟꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯈꯣꯏꯗꯣꯝ ꯎꯕꯗ ꯈꯣꯏꯗꯣꯝ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯣ ꯃꯥꯕꯨ ꯑꯁꯨꯃꯥꯏꯅꯒ ꯃꯇꯝꯒ ꯃꯥꯡꯍꯟꯗꯅ ꯂꯩꯊꯣꯛꯄ ꯍꯩꯕ ꯖꯥꯠꯂꯅꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯉꯥꯡꯅꯤ ꯑꯩ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯑꯍꯜꯗꯨ ꯈꯣꯏꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯈꯣꯏꯗꯣꯝ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ ꯅꯨꯄꯤꯒ ꯆꯦꯜꯂꯒ ꯅꯨꯃꯤꯗꯥꯡ ꯐꯥꯗꯣꯛꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕꯣ ꯈꯣꯏꯗꯣꯝꯗꯨ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯅ ꯌꯦꯡꯂꯒ ꯏꯄꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥꯅꯤꯗ ꯑꯗꯣ ꯏꯄꯜ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯁꯤꯗꯤ ꯅꯃꯥꯕꯣꯛꯅꯁꯨ ꯍꯥꯏꯔꯛꯏ ꯃꯧ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯐꯥꯗꯣꯛꯅꯈ꯭ꯔꯦꯅ ꯍꯥꯏꯔꯛꯏꯅꯦ ꯅꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯏ ꯏꯄꯜ ꯂꯩꯀꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯊꯕꯛꯇꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯤꯗꯅ ꯎꯆꯤ ꯍꯤꯗꯥꯛ ꯊꯥꯛ ꯂꯩꯅꯔꯖꯥꯠꯅꯤ ꯈꯣꯏꯗꯣꯝ ꯅꯪꯒꯤ ꯄ꯭ꯔꯃꯥꯟꯁꯤꯁꯨ ꯐꯖꯔꯤꯌꯦꯕꯣ ꯃꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯪꯗꯅ ꯎꯆꯤ ꯍꯤꯗꯥꯛ ꯊꯥꯛꯂꯤ ꯀꯥꯏꯁꯦ ꯃꯔꯧ ꯂꯩꯕ ꯄ꯭ꯔꯃꯥꯟꯅꯤꯅꯦ ꯏꯄꯜ ꯅꯨꯄꯤꯗꯣ ꯏꯆꯝ ꯆꯝꯕꯅꯤ ꯃꯥꯅ ꯑꯏꯪꯕꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯁꯦꯜꯗꯤ ꯃꯔꯨ ꯑꯣꯏꯔꯛꯄꯅꯤꯅ ꯁꯦꯜ ꯄꯥꯏ ꯃꯤ ꯇꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤ ꯃꯄꯨꯅ ꯆꯥꯜꯂꯤꯉꯩ ꯏꯆꯜ ꯑꯗꯨꯒꯤ ꯊꯕꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯈꯤꯇ ꯐꯪꯍꯧꯕ ꯌꯦꯡꯕꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯌꯨꯝꯁꯤꯗ ꯎꯇꯤ ꯑꯣꯠꯄꯗꯧꯅ ꯑꯣꯠꯄꯤꯔꯤ ꯁꯦꯜꯁꯨ ꯇꯥꯟꯗꯧꯕꯅꯤ ꯑꯗꯣ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅꯅꯦ 이몸 까이게돌이ꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯅꯦ ꯈꯣꯏꯗꯣꯝꯒꯤ ꯋꯥ ꯃꯆꯦ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗꯨ ꯑꯃꯨꯛ ꯇꯧꯔꯛꯏ ꯈꯣꯏꯗꯣꯝꯗꯨ ꯃꯃꯥꯡꯗ ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯟ 10ꯃꯨꯛꯇꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯈꯣꯏꯗꯣꯝꯗꯨ ꯉꯝꯅꯕ ꯈꯨꯝꯂꯒꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯃꯇꯝ ꯈꯔ ꯈꯣꯏꯗꯣꯝꯗꯨ ꯊꯕꯛ ꯆꯠꯇꯕꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯂꯦ ꯈꯣꯏꯗꯣꯝ ꯃꯀꯣꯛ ꯁꯥꯔꯤ ꯑꯏꯪꯕꯤꯒꯁꯨ ꯀꯧꯅ ꯉꯥꯡꯅꯕ ꯅꯠꯇꯦ ꯅꯣꯡꯃ ꯑꯏꯪꯕꯤꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯂꯥꯛꯂꯝꯃꯤ ꯑꯏꯪꯕꯤꯒꯤ ꯃꯄꯥ ꯇꯣꯝꯆꯧꯅ 이바이 ꯈꯣꯏꯗꯣꯝꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯣꯗꯨꯅ ꯂꯩꯔꯝꯅꯤ ꯑꯗꯨ ꯎꯗꯤ 이바이 ꯑꯏꯪꯕꯤꯒ ꯈꯣꯏꯗꯣꯝꯒ ꯈꯠꯅꯩ ꯍꯥꯏꯔꯤꯁꯤꯕꯨ 와세 미기 ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯔꯦꯗ 마부 마기ꯊꯕꯛ ꯆꯠꯐꯝꯗꯨꯕꯨ ꯅꯨꯄꯤ ꯈꯛ ꯂꯩꯕ 이뭉ꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕ ꯖꯥꯠꯂꯥ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯁꯅꯝꯕꯤꯅ ꯇꯥꯗ ꯋꯥꯔꯤꯗꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯈꯣꯏꯗꯣꯝꯗꯤ ꯑꯗꯨꯝꯕ ꯇꯧꯔꯝꯂꯣꯏꯗ ꯃꯤ ꯏꯪ ꯇꯞꯈ꯭ꯔꯕ ꯏꯃꯥꯛꯅꯤ ꯃꯣꯏ ꯃꯄꯥ ꯌꯨꯝ ꯍꯟꯕꯗꯣ ꯈꯣꯏꯗꯣꯝ ꯂꯥꯛꯂꯒ ꯍꯜꯂꯁꯤ ꯈꯣꯏꯗꯣꯝ ꯍꯜꯂꯛꯂꯒ ꯆꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯌꯤꯡꯕꯤꯁꯦ ꯊꯦꯝꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯣꯏ ꯑꯅꯤ ꯊꯦꯝꯖꯤꯟꯐꯝ ꯆꯪꯏ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯃꯣꯏ ꯑꯅꯤ ꯁꯥꯎꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯉꯥꯡ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯣꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯤꯁꯪꯗꯤ ꯆꯪꯂꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯋꯥꯈꯜ ꯇꯥꯕ ꯈꯔ ꯋꯥꯠꯂꯦ ꯌꯨꯝꯗ 마기 누피 마사와이 상대비 말레이나 레이나 미기 마와 레이터비 누피 마상루바 하이버세 꼬크라 야우다바 미나 타우가다바니 하우지티 파자레 가요 레가야 망시다 ꯈꯣꯏꯗꯣꯝꯗꯤ ꯊꯕꯛ ꯁꯨꯐꯝꯒꯤ ꯅꯨꯄꯤꯗ ꯂꯧꯔꯒ ꯁꯦꯜ ꯇꯥ ꯂꯩꯔꯦ ꯍꯥꯏꯔꯦ ꯀꯩꯅꯣ ꯇꯥꯃꯣꯗꯨꯗꯤ ꯌꯨꯝ ꯑꯅꯤ ꯁꯨꯔꯦ ꯀꯀꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯄꯣꯛꯂꯨꯔꯕꯅꯣ ꯁꯤꯅꯤ ꯑꯌꯦꯡꯕꯤꯗꯣ ꯑꯍꯜ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯒ ꯃꯊꯥꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯤ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯈꯣꯏꯗꯣꯝ ꯉꯥꯏꯔꯤꯉꯩ ꯈꯣꯏꯗꯣꯝꯗꯣ ꯃꯌꯨꯝꯗ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯆꯥꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠ ꯇꯥꯅ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗ ꯐꯝꯃꯤꯁꯤ 이모아가 바지가라 ꯌꯨꯝꯗ ꯂꯦꯛꯀꯦ ꯍꯥꯏꯔꯤꯖꯥꯠꯂꯥ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯀꯔꯤ ꯊꯣꯡꯉ ꯄꯤꯖꯅꯤ ꯑꯌꯤꯡꯕꯤꯅꯗꯤ ꯀꯔꯤ ꯍꯥꯏꯖꯤꯜꯂꯨꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯖꯥꯠꯅꯣ 이모아가 바지가 ꯁꯤ ꯇꯧꯔꯤꯁꯤꯕꯣ ꯇꯣꯝꯆꯧꯗꯨ ꯈꯣꯏꯗꯣꯝ ꯎꯕꯗ ꯃꯪꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯈꯣꯏꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ 이bungo ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯅ ꯑꯩꯅ ꯑꯌꯤꯡꯕꯤꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯅꯣꯏ ꯑꯅꯤ ꯈꯠꯅꯕ ꯁꯥꯎꯅꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯇꯕꯅꯤ ꯁꯣꯏꯔꯤꯕꯁꯤꯁꯨꯅꯦ
Laina, kumay nung ngay na ba, soyali ba nini? Nang lan masumba, ay ko'y nakang mangamdrabaso, tawdok masado na imong kahen ba di yaroy? Bazi, ay sundumito, wakal kan tao da bahay gadra, ay na wakal fanasam na kalaga tarubato, taibang pangisa na video iramdray. Ay suhana di, ay nasumi kalaga layrambani, adu hawzikti, ahal naman sing na bibirag pa, paro pautak sing amato irami. Lai gumlaba makoygi, pautak, amaga kunzil manadrabaso, pautak di, amato iramani. Bazi, nasayam lankre. Hoy pare, adu nang bu, kadayda satluribano. Bazi, ay tabak supam tirubani. Tabak supam se. Laina pak pangwayadi, ta ni harakli, ay na tabak supam tiraklibase. Tanjanani, tabak supam ki suwang ngaktani. Lao, imung di zangasi, tabak iwado, kona kanasi. Aying bidi hawziksu, koydumda kaubangang batawtri. Adubo koydum masadi, masagi maral yazare. Ahal laman sing nasu makoy anibu hanagi pipam laknaba hotnaringay jerak asida. Ngawbidu, tanjaminjam may sasadana koydumgi mayumda laklami. Adubo ngawbi na laklibasidi tundondagi koydumgi wari taraga lakpo iramni. Koydumgi laykaydani laysabi aribi ama koydumgi mayumda prap lai. Inama, tasaw hangba sanayan na sibi mawama lahaw. Tabra inama, nang kratunamda tholo. Inama, aying bidu imungdagi tapna thawlay. Thembiya, kanan lai haibano. Inama, tasaw na lona laurame haibano pido mali. Tasaw thiraga lahaw. Karino harisibo ibiyama, magidubu, noy tasaw da laysingi na lakliba sada. Noy tasaw su ipamda sakibani. Thembiya, nang noy ipaldo amukta kauro. Ayam pakani. Modudu thangnaba yumdudagi singkok thong ama makokta hapnaga. Yum karaktagi thoglay. Ibiyama, aying biya, kari tawba yawre, aduk pakatna layramlibaduna. Thembina, moduda paudu tamlingay, tansado da ngawbidu, tondonga sanglay. Moduga aying bigadu, humangkay, moduna. Ibiyama, kana hangbana. Ngawbina, bazi, ay takoydumna tabak suramba yumbuduni. Aying bidu, tingbi kana, ngawbida yengi, ngawbidu, aying bida yenglaga. Inama, tahadabu lana ugano. Tahadadi, thamoy sambani. Maaygi marakta, masal amadi, mabunggi marida, lunazabani. Mayam, tahatondo na takoydum laktabagi wari, ay ngonda libadagi, ay isigi manata laklaga, islinaw gi mapamsya, sengdok sabani. Aying bina, inaw, masu masagi maragi azarabani. Ado, inaw na ay hipamda laklaga, amuka sengdok pasina, ay hitamoy na tasawda laribat hazadabase. Nasidi kokli, nasidi inaw na mapamsida, jingnaba laytan lakpase. Ayam harawi inaw, noy tada su laklani, ngayak na ikisi ko. Tondona, adudi sengobi, iday maingbi, bazi hoy laybiyaw kuko. Nasidi, nanawgi, angam masimta kara pangtokpa ngamzabase, yam harawi. Moduna, pare, nang tuyna lao koybungo, salo dudi. Apaba isa isaga tinarambase, yam na pay. Thakragi matungni ngawbi amadi khoidunggi mari yamna pharami. Imung manunggi oiba yamna phaba mari ma oirami. Khoidunggi imung manunggi matengsu ngawbi na sauna pangbirami. Makhoi imung manung amagum pun harau nungaina laimina khirami. Ngawbi su mawa mapuroiba yaudana nungaiba manglan amada apun silen khirami.